Arambai News Guwahati da Manipuri Pao tabiribasingbu ihan hanbamaktada Chingangbam Sujitraranina khurumjari hojing asigi samlapa mariba pausing lobirase ngase Assam Assembly gi ningthamifam gi ni chanba numitne Moriani gi Congress MLA Rupjyoti Kurmi gi mathakta Speaker Hitendranath Goswami na mai hauna sarokhibaga loinana masamakna Marshal Kauraga Rupjyoti Kurmi bu House gi mapanda puthokinaba haiki kari maram gi damak Speaker na asu yamna saukribano Maramdi Rupjyoti na Assam amadi Nagaland ngamkhaida Naga Singh na Assamese Singh bu leptana ot naibaga loinana Assam gi lam asumasum khopchilakli hariba Nagaland border issue asigi matangda khana nainasi hairakpadagi house ta akanba irang sagalaktuna speaker na khangsau saurakhibani mamaithangda Rupjyoti Kurmi bu Marshal na house ta ki puthokhi ngase BJP ki Guwahati Hengrabari da leiba head office ta hanagi minister Ajanta Niyok amadi Rajdeep Gwala haunabi matungina BJP changkhre BPF ki Bolendra Musari so BJP da changkhi Lakipur Kendra ge MLA Rajdeep Gwala na MLA phamsu thadokre Ajanta Niyok na BJP da hek changwaga Congress ki mathakta hulladuna nganglakhi Congress Miyamga Mari Tatnare, Congress Amadi AIUDF ki Mari Asi Mayamna Pamde, Haiki Bugaloinana, BJP Gidi, Tungkoina Yengbagi, Mityeng Lay, Condition Amata Tamdana, Mahak BJP da Changlakpani, Hairaki. Ngasidi BJP da Mahak Mo Anobini, Anoba Asagaloinana, BJP gi Mission Mapangal Kalhanaba, Ngamzaba Putoktuna, Hotnagani so Mahakna, Haiki. Adubo Ajanta Niyokna BJP changkhibasidane Congress na yamnamak chakhauribase Ajanta Niyokti Congress ki lanmine Kagi mayokta mangthana chongthokhibi amasung Kagi mayokta lepkhibi ahanba luchingbine Masana lanai oina Kagi mayokta case su pankhi asigumlaba Ajanta Niyokna ngasi BJP da changkhibase lanpham thadoktuna chatkhibani masabu surrender tawbani haina Congress ki luchingba Debarbatta Saikyana haikhre Nakalamaromda, Congress amadi AIUDF ki alliance tawbagi apamba amadi alliance tawrabadi Congress na sarkar semgani haina Ajanta Niyokna haikibagi praman mayek sengna lay hainaso Rakibul Hussaina khumlakhi. Assam da su UK gi COVID strain Euroklabra jingnaningai oirakli. Golaghat amasung Jorhat ta UK dagi halakpa miyoi ani COVID positive oikre. Anoba COVID strain yaurabra haibadu khangdoknabagi damak makoigi sample sing Pune ta thakre panbayai anoba COVID strain ase hanagi COVID tagi chada humbudra henna launagale amasung sathi hainaribani ngase United Manipuri Association Assam Umagi Dispur last gate tagi larakpa wakat kholau singna Assam Assembly gi ningtham mifam khonthang yaikre Assam gi Barak Tampak amasung Brahmaputra Tampaki tongan Manipuri sing na taba khungang sing loinana Guwahati da lairiba Manipuri khungang kaya dagi lakiba umagi activist chamri henbana MDC habadi Manipuri Development Council gi mikhal athuba matam da pangthokadabani Assam gi lehau chawariba Manipuri sing da Autonomous Council pigadabani Assam gi Manipuri sing Plain Tribe ki manung chalhangadabani Uma Jindabad haibana chingba Iba placard sing paiduna akanba kholau kya laukhibaga loinana demand sing ase Assam gi Manipuri sing gi phangpham thokpa hakni haibadu Dispur gi nakongda yehanki Assam gi Chief Minister Sarbanand Sonowal da wakache ama pisiladuna Manipuri Development Council MDC gi mikhal pangthokpiyo Manipuri Development Council ase Manipuri Autonomous Council da onthokpiyo loinana Assam gi Manipuri community ase Indian Constitution gi 6th schedule gi makhada schedule tribe plan category da chalhanbiyo haibagi demand su thamki Panbayaba amana ngasigi umagi wakat khongjang asida Assam Manipuri Muslim Youth Front ki President Jamir Ahmed Mazumdar su saruk yakhibaga loinana wakat khongjang ase Manipuri Muslim loop asina matam pnumakta sogotkani haibagi thajabasu pikhi Nakalamaromda ngarang Manipuri National Council MNC ga khusamnaduna All Assam Manipuri Youth Association Amiana su Dispur last gate ta Manipuri Autonomous Council pigadabani haibagi wakat khongjang changsinki Khongjang asida Barak Tampaki tongan mafamdagi miyoi kya lakibata natana Hozai Lanka amadi Guwahati ge koibada khundariba Manipuri cham yankhairomna saruk yakhi Ngase Rongpur Madhurpur da Raizor Dolgi State Convener Seram Herazitna Mifamapu oiduna Udharbon Constituency Committee semkre
Committee asida President oina Jayant Kumar Das, Saul Ahmed Laskar, Anwar Ali Laskar amadi General Secretary oina Jasimuddin Laskar bu khanki. Indian Soccer Fatso Federation Headquarter Gujarat na sinlangduna pangthokpa Tarahumdoi Suba National Soccer Fatso Championship ki ngasi sanakiba final match ta Assam B amasung Rajasthan na goal amamam chanaduna ngamnadraba matung tiebreaker da Assam B na goal ahum aduga Rajasthan na goal mari chanduna Assam B first runners up ta hoki. Panbayavadi Lagluba April Thada Portugal da Sanagadoriba International Soccer Fatso Tournament ta Assam B team dagi National Team gi oina player manga khalakre makogi manungda O Ravi Kumar Singh, Rahul Das, M Manishana Singh, Ngangom Kanba amadi Deepak Singh yauri. Ngase All Jiribam Women Association gi Farm Lamkhai Jiribam da leiba office ta association asigi legal advisor oriba social worker cum advocate A Surendra Kumar Singh lamjing wakada association asigi mingda All Jiribam Women's Association Jiribam Manipur calendar English ngani kunmathoi release tawkre. Calendar form gi thoramasida A Surendra Kumar ga loinana President S Manglembi, Vice President Y Chandra Sakhi, Secretary Priyo Devi amadi lubasigi atay member singsu saruk yakhi. Jiribam district ki ming Jiribam haina kauriba si Jiri kaubinaba loinana district asigi manungda lariba migi maronda kun maming tholamba sing maitelonda maming thonanabagi waripsu lauki. Haukiba December ki tangkul humdoida DC Jiribam gi office ta district asigi MLA na luchingduna amasung district asigi official loinana lupkya gi mute singna saruk yakhiba mifam amada Jiribam bu Jiri kaunanaba amasung khul tarani thoi maitelonda ming onthoknabagi waripasi laukibani. Warebase Manipur lengakta pisununa State Cabinet ki mifamda puthokduna makha taba thaurangsing paikhat pinabasu khanaki hairi. Manipur gi non COVID anabasing layengba phanghanabagi damak Janims ki OPD hangdoktuna khudong chaba du phanghanaba ngasi Janims ta awangba thaki mifam ama phamkibaga loinana non COVID sing layengbagi thabak chatharagani hairi. Nakalamaromda UK da mahi tamluba Imphal East gi nupa ama COVID positive oire haibasi thangai sengle. Mahak hauzik masagi mayumda home isolation da leiri. Mangonda nariba strain ase handak England da naba hogot narakliba sira haibadu khangdoknaba genome study gi damak mahaki sample Pune da thakre. Ariba inat lining oriba sanamahi lining asi anoba mikok thibada macha khaina mayek sengna hapkadabani haina Southeast Asia Cultural Organization Sikona hairakli. Sanamahi lining asi lakadoriba mikok thibada mayek sengna hapiu amadi lining asiga mari leinana tawbayaba thabaksing lengakna matam chana paikhatpiu natrabadi Sikona tumina leithokloi makha taba khongjang kaya leptana changsilakani haina lubasigi Secretary General Konthaujam Ibochauba Khangan bana thadorok pachirol amana khanghalakli. All Manipur Women Social Reformation and Development Samas Nupi Samas na sinlangduna ngasi lubasigi Lamphel Rims Crossing the Labor Office ta nipu suba maira pai bi hogdokiba numit thoram pangthokre. Thoramasida Nupi Samas ki President Ima Ramani Leimana Phongdokhibada Ihan Hana Sifai gi makhutagi Ireicha sibu kalakiba amadi wana saba maira paiduna lamdam sibu ngak senba horakiba numit December gi tang kunmapan Inglisingamaga chamapan marfubu Nupi Samas na chahi khudingi maira pai bi hogdokiba numit haina thoramasi pangthoktuna lakpani nahongna naningsingki. Ngase Manipur Press Club ta Dalit Sahitya Academy Manipur gi Taramathoi suba chahi gi mifam pangthoktuna saknareba miyoi kyada manamathum yanthokre. Thoramasida Moirangthem Rajendra Singh da Khorirol gi athoiba mapari Englishingani kun amadi Naurem Tangbi da Best Nurse of the Year COVID-19 2020 gi mingthon piduna ikai khumnakre. Thoramasida athoiba mithung oikiba Rajya Sabha gi MP Lesemba Sana Jawbana aikhoi gi Manipur asi mi thagatpagi chatnabi yamna watli haikibaga loinana aikhoi miyoibna hinglingai matamda leibaki damak karigumba masak naiba khara tawramba haibasi tungi mirolna sona hogani haiki. Ngase Manipur Pradesh Congress Committee na sinduna Bir Tikendrajet ki chamaga humphumari suba mapok khumon thoronga mari lenana hanagi Union Minister Bhakti Charan Das na Congress Bhavanda Bir Tikendrajet ki mitam maikhum hangdokre.
Chahi kulhumdoi suraba medical satra others day ngarang December gi tang kunipan Agartala Government Medical College ki maki hostel gi kada thori yamduna siramle. South Tripura gi Belonia gi satra si yamnamak apaba mahiroini MBBS ki mapan suba semester da tamlibane. College asigi mahiroi singnadi mahaki misi asi suicide ki case nate atopa maram gini haina claim taurakli. Police na masigi matangda thihumbasu chathaba hokre. Haukiba pung kunmari asida Wangnongpuki state singi manungda hauzik phawda COVID-19 gi anoba positive oibagi report lakraba state singi manungda Tripura da ani Manipur da kuntra taruk amadi Mizoram da tarukne amadi haukiba pung kunmari asida Assam da miyoi ani amadi Manipur da miyoi manga COVID na maram oiduna laikidaba natana atopa laikidabagi pau Wangnongpuki state singi manungda hauzik phawbagi oina laktri India da ngasi goina hauzik phawda anoba positive case lising tara taruk supna nifumapan phangkre confirm oriba case masing crore amaga lakani lising nifu chanipan nifu taruk henkre active oriba case masing lak ani dasmik taruk ahumni amadi apunba laikidabagi masing lag amaga lising nifu nipan chamri supna manga yokre ngasi goina hauzik phawda miyoi chani ga tara manga covid number moiduna India da laikidre aroibada atopa pausing da India da su anoba UK gi COVID strain yaurakre. Mutated COVID UK dagi lakpa miyoi tarukta phangki adubu doctor nadi mipainingai karisu leite hairakli. Bengaluru gi Nimhansa gi ahum CCMB Hyderabad dagi ani amadi NIV Pune dagi ama punna miyoi tarukta UK gi anoba COVID strain phangki. Hariba miyoi singasi state lengak sina designated healthcare facility singa single room isolation da thamle. Makoiga nak sinaramba sing tigat pahokre panbayai haukiba November gi tang kunmanga dagi na December gi tang kulhumdoi gi ahing nongyai fawda passenger lising kuntra humdoi na UK dagi lakthona India gi tongan ba airport sing da kumthaki hariba passenger sing asigi khongul liduna puthokna ba kana hotnari makoigi manung dagi chamaga taramari khaktang covid positive oiki Panbayaba amagana hauzik fawda anoba UK COVID makalase Denmark, Netherlands, Australia, Italy, Sweden, France, Spain, Switzerland, Germany, Canada, Japan, Lebanon amadi Singapore thunglabagi report lakrabane. Kha Bharat ki oina amasung India gi rajniti gi phambakta khwaidagi anoba paw hairagadi Superstar Rajnikant maki anoba political party hauzik ki oina launch tawkhiroi Mikhal gi rajniti dasu yawkhiroi lauthorakhiba sini Kha Bharat ta anoba MGR oigadori bani haina kanna ngangna baga loinana maki popularity da mideng thamlaga maka alliance oihauna bagi kanna chenari ba matamne adubo maki party maming lauthokadaba no manini khaktamak ngairak laba matam asida hakchang pangdaba namarom oiduna mahak rajniti changkhiroi hairakpasina maki fansing da ningba kaihankre Maki fencing na de hauziksu Rajnikant na maki warepasi amuk khantaduna hongdokani haibagi achetpa thajaba thamle adubo Rajnikant na de mahakpu ngakpinaba mayamda haijarakhibaga loinana Tamil Nadu miyamgi damak tawpham thokpa khudimak mahak tawgani haibagi achetpa thajabasu lauthorakhi Ngasi thogaidaba thogdoga ma thokre Karnataka gi Deputy Speaker Dharme Gaura railway track ta siduna leramle Mahakna iba cherol amasu thanamki suicide tawba oiramgani haina kana chingnari ningsingba yai Deputy Speaker asi Congress luchingba member singna chowki dagi chingtharaga ikaiba pikibane numidatuda mahak tasengna yamnamak ningba kaikhi Thogdok asidagi mahak mamaida matomta sijaribra natraga masi political murder ra wahang kaya ama lakli Punjab ta mobile tower lising amaga chonga hena manghankre khoisaunaraba lawmi singna mobile tower singasi thugai khibane nongmada mobile tower ani hena thugai bagi paulakli lawmi singna thugairi basi Reliance tower ngaktane lawmi singda hanglubada makogi Jio mobile connection sing BSNL da ongani Ambani na makoibu yamnamak otpi nei biresu hairakhi adubo Ambani amasung Adani di makoina cherak piba ngamloi maisa langgadoriba si micham lawmi singi lairik laisu tamliba macha masu singni haibasi lawmi singna khangjadri lawmi singi thawng asida rajniti gi khut yaurabra hainasu kanna chingnari Africa continent ta ahan baleba koina South Africa da COVID positive oiba mioi million amadagi hena phangkre
अनोबा कोरोना वायरस मखल 501.V2 हाइना खंगनबा कोविड मखल असिगी नाबगी मसिंग हेंगलकली स्टर्न केक प्रोविंस दा लैना असि इहान हाना फंखी मसिदगी हौना लेबाग असिगी अतै मफमदा यांगना छंदोरकली ngasi leibak pokpa numit ki ayuk anganbada Croatia da Richter scale 3.3 da yuhar hakre amangata kaya yamna thokrabage habise hojik phawbada chap chaba khangba ngamdri tawbatabu Zagreb ki khanopok thangbada yamna mak chauna amangata thokre hairi amadi aroibada ngasi gi tentak pamaroiba paw khara Oxford COVID vaccine million yankai hena sem saduna leire haina Serum Institute of India na hairakre Mumbai Sahargi School amsung College sing Inglisingani Kunmathoigi January 15 fawba thingani lauthokre Kendra lengakna hayeng December gi tang kunthada wari sanasi hairakpadu lomi singna yarakre US President elect Joe Biden gi White House team da Kashmir da pokpi nupi ama yaurakre amadi malem da COVID na khwaidagi sogali ba leibak USA da mioi million ani hena COVID vaccine kapkre ngasi goina di Arambai News Guwahati da Manipuri Pao sandok chaba matang installation zabaga loinana tabri basing bo amka suhanna kurumjari